ꯍꯧꯖꯤꯛꯀꯤ ꯔꯦꯜꯋꯦꯒꯤ ꯋꯥꯏꯐꯥꯏꯗꯨ ꯌꯦꯡꯕꯅꯦ ꯌꯥꯗꯦꯗ ꯑꯗꯨꯗꯤ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦ IRTCꯒꯤ ꯀꯩꯅꯣꯗꯨꯁꯨ ꯌꯦꯡꯉꯦ ꯄꯨꯡꯒꯥꯏ ꯑꯃꯁꯨ ꯍꯥꯏ ꯑꯗꯨꯒ ꯏꯟꯇꯔꯅꯦꯠ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯀꯩꯅꯣꯝꯗꯤ ꯁꯣꯏꯔꯦ ꯌꯥꯗꯦ ꯉꯁꯥꯏ ꯌꯥꯔꯝꯕ ꯑꯃꯨꯛ ꯇꯧꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯌꯥꯗꯦꯕ ꯃꯣꯏꯅ ꯕ꯭ꯔꯥꯎꯁꯅ ꯇꯧꯕꯅ ꯑꯃꯨꯛ ꯆꯪꯉꯦ ꯑꯗꯣ ꯈꯪꯗꯦ ꯌꯥꯝꯅ ꯏꯟꯇꯔꯅꯦꯠ ꯈꯔ ꯈꯪꯖꯔꯦ ꯂꯩꯕ ꯑꯩꯉꯣꯟꯗꯕꯨ ꯈꯪꯗ꯭ꯔꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯀꯣꯝꯄ꯭ꯂꯤꯀꯦꯇꯦꯠ ꯑꯣꯏꯔꯕ ꯋꯥꯊꯤ ꯋꯥꯔꯦꯅꯦ ꯑꯩꯈꯣꯏ ꯁꯤꯅꯕꯨꯗꯤ ꯐꯔꯦ ꯁꯤꯁꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯤꯁꯇꯔ ꯀꯦꯖ꯭ꯔꯤꯋꯥꯜꯒꯤ ꯋꯥꯏꯐꯥꯏꯅꯤ ꯗꯦꯜꯂꯤ ꯒꯣꯔꯃꯦꯟꯒꯤ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤꯗ ꯑꯗꯣ ꯔꯦꯜꯋꯦ ꯋꯥꯏꯐꯥꯏ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯌꯥꯗꯦꯗꯤ ꯑꯩ ꯐꯅꯌꯥꯝ ꯌꯦꯡꯉꯝꯅꯦ ꯑꯩꯅꯐꯥꯎ ꯍꯩꯇ꯭ꯔꯕ ꯍꯥꯏꯁꯦ ꯅꯨꯄꯤ ꯉꯥꯡꯅꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯩꯔꯔꯣꯏ ꯈꯔ ꯈꯪꯍꯟꯗꯕ ꯍꯥꯏꯗꯤ ꯀꯩꯗꯧꯕ ꯌꯥꯝ ꯊꯕꯛ ꯊꯥꯗꯗꯣꯏꯅꯣ ꯋꯥꯏꯐꯥꯏ ꯃꯁꯛ ꯌꯥꯍꯜꯂ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯁꯤꯗꯤ ꯑꯗꯨꯝ ꯑꯣꯇꯣ ꯖꯣꯏꯟꯁꯨ ꯇꯧꯏ ꯑꯣꯇꯣ ꯂꯣꯒꯏꯟꯁꯨ ꯇꯧꯏ ꯍꯧꯖꯤꯛꯀꯤ ꯑꯃ ꯔꯦꯜꯋꯦꯗꯨ ꯑꯣꯇꯣ ꯖꯣꯏꯟꯕꯨꯗꯤ ꯌꯥꯏ ꯑꯗꯣ ꯑꯣꯇꯣ ꯂꯣꯒꯏꯟꯒ ꯌꯥꯗꯦꯕ ꯃꯣꯏꯗꯤ ꯄꯨꯡꯒꯥꯏ ꯇꯧꯋꯦꯕ ꯑꯗꯣ ꯌꯥꯗꯤ ꯌꯥꯗꯦ ꯋꯥꯏꯐꯥꯏ ꯁꯨꯡꯌꯥꯕꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯁꯦ ꯑꯗꯨꯅꯤꯁꯦ ꯌꯥꯔꯦ ꯑꯩꯈꯣꯏ ꯀꯦꯖ꯭ꯔꯤꯋꯥꯜꯁꯦ ꯅꯨꯡꯁꯤꯌꯦ ꯋꯥꯏꯐꯥꯏ ꯐ꯭ꯔꯤ ꯄꯤꯕꯤꯕꯩꯗꯤ ꯑꯇꯩꯗꯤ ꯈꯪꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯦꯅ ꯃꯤꯁꯇꯔ ꯀꯦꯖ꯭ꯔꯤꯋꯥꯜꯁꯦ ꯗꯦꯜꯂꯤ ꯁꯔꯀꯥꯔꯒ ꯐ꯭ꯔꯤ ꯋꯥꯏꯐꯥꯏ ꯍꯥꯏꯅꯀꯣ ꯃꯁꯤꯒꯤꯗꯤ ꯃꯥ ꯅꯨꯡꯁꯤ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯒꯦ